mayam pumnamakpu mayam ki seba ki channel ki maikai tu ki amukka hanna taramna okchari masi chu mayam ki damakta nungairaba movie ama ki explanation puduna lakchari film asi ki maming de Base Raw kawi film asi South Indian Kollywood movie amani film asi ki maru oiba scene sing di drama biographical amasung thriller da yumpham oina namkiba film amani film asida maru oina lead role satam langliba sing di superstar Vijay amasung Pujani film asigi release tawkhibana 2022 gi April gi tang 12 da tawkhibani film asigi director na Nelson Dilip Kumar na oiki film asida phongdok ningliba theme di India da leiriba raw agent maraiba ki damakta thawai khubak ta haptu na thenglakhibani makoi singi marakta maraibak thiraba ningba kairaba kayamrom amasu yauri haiba film asina takli fare adudi mayam gi matam manghandana film asi explanation tawba haujarage film asi ge explanation asida soi khiba lan khiba yauraba su mayam pum namak na ngapiu haina channel asi ge maikai digi haijari film asi ge ahan basinda army force khara uhalli makoi sing asina tawri basi Umar Faruq over terrorist amagi mari makong khangna bagi damakta nupa ama farami aduga film asigi sin asi matang asida lotion ki atopa sin amada amu puduna laksore film asigi makha tarakpada ahan basin gi makha khangmin nasi film asigi makha tarakpada ikoi uhalli basi Vijay maha ki maming asi Beer kaurami Beer na magi manakta laiba angang amada gas ball ama nuksina pirami ball adu angang asi na lawbuga kaithokre adu dagi angang asi kapak lammi Beer na angang kapa adu da fanaba haiduna amuk ball yon famsang duna ball mayam ama lairaga pirami kaplamba angang adu ball mayam adu pibadagi haraujaduna kapa tokhi mikop khara lairabagi tungda Beer da information ama laglammi Umar Faruq mafum asida laglagani haiba officer nupi amana Beer da information piraklammi officer nupi asina pirakliba paw asina takpadi Beer icham chamba mi nate raw agent amani haiba khangmangamni Beer mafam asida tha hungi mamangdagi mission amagi damakta lairakpani officer adugi pawge matung inna Beer na secret operation pangthoknabagi damakta hanana plan tawduna thamkraba building adusu terrorist na consenduna laikre adubu Beer de magi mission mapung phana pangthokani haina lekre mathangi sinda terrorist singna lausen khiba building adu tamna icham chamba mi ama saduna lakhi mafam aduda yausalakuna terrorist sing adugi mamangda machine ama puthoktuna wire samduna lairami terrorist sing aduna so Beer raw agent ni haibagi chingnaba forum de asum yenga Beer ge manakta sangsil lakduna nangna tawribasi karino haina chingnaba mawongda hangrami Beer na paukhom pirai nakoi gi mobile sing du network fangbra yengo haina khodak aduda terrorist sing adugi mobile khudingmak lauthoktuna yengbada signal amata karamde adudagi terrorist sing aduna nang kanano haina Beer da nongmai nangki wari asi gyan tanabagi damakta Beer na tawribasi karino haibadu mayamda haijarange Beer gi mission mai paknabagi damakta mafam adugi akoibda lairiba network signal sing manghanbani mana terrorist sing aduga fight tawnari ngai paw ase leak oidanabani phare adudi wari khanglabani na film asigi makha tajarange Beer na mangoda nongmaina namlak liba terrorist adubo irai laina hathi aduga mafam aduda lairiba terrorist atai busuloina mak hathi haujikti mafam adu magi khutta laire Umar Faruq sumana lairiba building adugi mamangi yumda lairami Beer makuta rocket bomb pai duna Umar Faruq gari da aim dauki Beer gi plan gi matung inna Umar Faruq ko hingna faba aduni aduga Umar Faruq na gari manakta lakpada gari sing adubu pokhai hangadauri bani tanja asida Beer da kai tawrakliba control room da famliba sifai ama nadi apikpa angang ama pokhai ga dauriba mafam lomda chenchen ba urammi aduga Beer na so attack adu tawdringai da area adugi akoi bada micham leibra leitabra haina hanglami sifai aduna achumba haige tawringai officer amana thinglami maramdi tanja asin nanthok hanba pamdabagini officer aduna microphone adu pai duna Beer da kanamata leite haina confirm tawki adugi matung Beer Umar Faruq tholakpaga bomb adu kaptuna pokhai hanki pokhai khrabagi tungna Beer na binocular thanduna akoiba adu yengami mafam adudagi gas ball ani khak paikhlakpa urami adudagi Beer pan thaba tawdana mafam adu yaunaba chattuna yengki mafam aduna pokhai khiba bomb machetna panduna angang ama siduna leirami
Angang adu bir na numit sige ayukta nungsi na bol layduna pikiba angang adu oirami. Mana maram oiraga angang adu sibani haina wakal yam nungairamte. Thatra mathoi haukrabagi matungda film asigi sin amuk ulai. Ulagiba sin asi Chennai gi hospital amadani. Bir asi psychiatric na nare haiduna psychiatric ti doctor da layang lamlibani. Haujiksu bir angang adu mana maram oiraga sibani haina adum khanduna leirami. Doktor aduna mahaki wakal asi khara kauthokpa ngamnaba haiduna luhongba mafam amada puduna laklammi. Mafam aduda yawraklabagi tungda Preti kaubi nupi amaga thengarami. Preti berge manakta sangsillaktuna mamanabi singda aigi nupa haibasi sumaina oigadabani haiduna compare tawduna taklammi. Berso Preti gi mawong aduda yamna namunna yengduna laiki. Preti gi wahaidagi khangba ngamle Preti se magi imung manungna namfuda atopa nupa amada luhonggadawre haiba. Asumna film asigi makha tarakpada birna angang ama urami. Angang adubu nok na bagidam haiduna mapana laknarami. Birna laknaba mawong adu ubada saurami. Aduga sangsil laktuna nupa adubu kauthoki. Aduga angang adubu nungsina pamkhat pirami. Mapam aduda layriba mipung khuding magbirda ngakna yengarami. Birna angang aduna hainadaba nungaitaba phawba adu pamnamde. Maram aduna mapa adu angang loinaba haite haina phukibani. Adugi matung Preti birgi manakta sangsillaktuna wari sanarami. Preti na sukhangba ngamle afaba mini angang asi phawba asuki matik nungsire aigi nupa oirabade aibu luna tawgani haina. Preti na birda irang tawbasu hauki Preti na magi office ta thabak tawnabasu hairami. Matam asida di bir raw agent oibadagi potharami. Mathangi senda bir Preti na magi office ta puduna laklammi. Aduga office adugi MD ga unahalami. MD aduna hairi aikhoigi office se phibam phalaktaba kuire. Aduna masa faba mapangal kanba pami. Nangsu kayang kange haibadu utlu haina hairami. Birna MD adubu irai laina thangatuna thamki. MD aduna yare aibu makhada thamtharo. Nang ngasidagi office asida thabak pirabani haina ayaba pirakli. Preti yam haraujarami mana pamjaba nupaga thabak punba phanglani khandada. Mathangi senda famnaiba singa asoba meeting ama tawrami. Meeting aduda yauriba nupi amana hairi ikoi kuidana aikhoigi mafam South India asida attack chatharkani haiba aronba pawama phangi hain hairi. Nupi adugi wahai adu tabada Home Minister yam kanna sauraduna hairi adudi nakhoi hojik phau kaidoraga leiri haina. Asi haramlaga washroom da chattuna phone da wari sanarami. Mahaki wari aduda khangba ngamle terrorist ka Home Minister ga mari leini haiba. Home Minister na pamlibase asumna irang thokhalaga lakadawriba election da mana Chief Minister oina plan tawbani. Magi plada magi nupi amasung macha nupi so hairiba irang thokadawriba jaga aduda chalhangadawribani. Mathangi senda birga loina MD Preti amadi all guard puduna mall amada lakpa uri. Maramdi mall adugi security gi contract MD aduna lawba lakpani. Manung yausilakpada mall adugi machine khudingmak loina yaramde. Bir chingnabadi phawrammi hojik makhoi mari mall adugi owner unaba chatlammi. Tanja asida Preti na birbu nakan amada puduna shopping tawrammi. Mafam asida Preti ga luhongani haiba nupa Satisu leirami. Gunda ani ga loina na Satis na maga luhonggadawriba nupi asi atopa nupa ga mari lainakre haiduna senari. Matang asida Satis Preti na lakpa maikai yengduna khangsinladaba saaduna thengjalami. Aduga Satis na hanglami numit khudingi aina phone tawbada nangna lawkhatriba karigino. Preti na phone yadabagini haina khumlami. Nakan amadana bir na mafam adugi mawong mataw asi chingnabadagi police na phone tawraga hairami. Magi wa haiba luoijingai network takki mafam aduda laiba phone ataisu network amata fangamde. Maram asina bir na khangba ngamle mafam asi hijack tawgadawre haiba. Tanja asida Satis na purakpa gunda ani duna birbu nakan amada puthoklammi. Aduga kihan khangan basu tawrammi. Adubu birdi makhoida wakhal thamlamde. Mall da tawribasi karino haina khanduna leirami. Sum khallingai nongmai kapagi makhon ama tarai. Asumna terrorist sing aduna mall aduda attack tawduna makhoigi makhuta takhre. Mall asi hijack tawkhre haibagi paw mafam khuding news khuding sandoklami. Birsu Preti ga makhoi khara mall adugi arotpa mafam amada lotnaba sensilami. Army singsu latuna mall adubu question duna thamkhre. Aduga mall adu hijack tawriba adu yangsinnaba Altaf Hussain kauba officer amada sinnakhi. Altaf na manungda layriba mi sing paw phaunaba hotnai adubu ngamkhide.
Ngaihak leiraga terrorist ki head aduga pau phaunaba ngamki. Terrorist aduna haire mafam asida leiriba misamsing asi thadokpa pamlabadi Umar Faruk pu jail dagi thadur o haina demand tawami. Matang asida aikoina ningsingba yai Umar Faruk pu birna phanaba honabada angang amasu sikribani. Hauzik Altaf ki manakta Home Minister lakuna tawsinarami aduga thauna leibasu saduna Altafta pressure kaya amarom pisilli. Altaf na satellite ki khuthangdagi mafam aduda kana mateng tawba yabu yauri haibasu Tirami. Somdana bir amadi makhoi ki kangbu bullo tuna leirami. Bir na aikoi isa hingnaba honagadabani hairami. Pautak kaya amasu pirami asum haina ringai Altaf na satellite ki mateng dagi bir da kol taroglami. Altaf na bir dagi mateng nirami bir na yakhide. Bir gi wahai dagi Altaf na khangba ngamki mamang da su ro ki thabak tawringai bir bo apang basi duna sizinai haiba. Altaf na aroi bo oina bir da hari fare nangna yadrabani na karidi upai lei. Taubatabu mafam aduda hijack tawribasi nangna fakiba Umar Faruk thadu o hainani. Umar Faruk pu phanabu honabada nangi nakutta nusiraba angang amasu sikribani. Asi hairam laga phone adu kakre. Birgi thamoi kalamba adu thothaba horakle angang adubu ningsinglakpada. Mikop aduda angang ama kappagi makhon tarammi. Birgi wakhanda mana taribasi magi wakhalda tabani haina khalami. Asum leptana kablakpadagi Priti da hanglami. Priti na su chumi angang ama kapi hairaklam. Adudagi bir gunda ani adudagi khulai nirami gunda aduna suri ama piragi suri adu puduna mafam aduda tholakle birna latna uba phangle terrorist amana angang ama ahoba ama da insinba mamana kanna khamba honarami tamja asida birna makon thohandana manak yaunaba sangsinkhre aduga mafam aduda ta aduna leiramba singjang amana mangak kathatuna hathi atatpa mangak adu mapanda paithoraktuna Altaf amadi Home Minister gi mamangda tarami makhoi ani sukari karam tausige haiduna fibam adugi matangda khanarambani Altaf na hairaklami haujikti bir gi mateng natana aikhoi upai amata leiraroi haina hairaklami bir terrorist ki dress adu session khre aduga makhoi na lotuna leramba mafam aduda amuk angang amadi mama puna lolhanduna thangnamle bir mafam aduda leiriba terrorist singna kayano misam prajana kayano kari khulai pai haibasi khangdabi yadabani namadu khangnabagi damakta terrorist ama hingna phaba mathau tarami birna remote car macha ama season aduna terrorist ama gi manakta thousand remote car macha aduna terrorist adubu mathanta khaidoktuna purakle birna terrorist adu faaduna angak pamongdo potchai punsillaga purakpagum khutna mana yalaga makhoi gi lotham da purakle terrorist adu wahang pohong taubada maming Abdul Kawi magi machanupa ama brain tumor na nabadagi operation mathau tarami hairibo operation asida yamlaba paisa changadawribani masa kannabagi damakta thabak asima yaduna lakhibani haina wari liraklami aduga makhata kapladuna hairaklami ngasi aigi isagi operation ni hinglamgadra siramgadra khangde haina kaplaklami birna Abdul da hangraklami nangi nasa adu hinglibra natraga sirabra haibdu khangba pambra haina aduga Altaf ta phone tawduna line connect tawhalami haujikti birna Abdul gi thajaba adu piba ngamde machaga video call tawnaduna wari sana hankre birna makha taraduna hai karigumba nangna aigi mateng panglabadi nangbu asoi angam yaudana naimda yohangani nangi family singa nungaina leijo haina thajaba pirami Abdul chu birbu thajaduna yakhre Mathangi senda bir mamai khumjinduna micham phajinduna leiriba mafam aduda terrorist dress adu setuna changlakre mafam aduda leiramba terrorist sing aduna makhoi ahumbu ngak senaba thamlamlaga atai sing adu makhoi gi headna leiriba room da chatkre tanja asi lauduna birna yam hai singna terrorist ani adubu hatkre mayam aduna pungak ngakhi birna nakhoi pakhat kanu aisu nakhoi ga chapma ni hairaga dress adu lauthokduna mayam na phamniba manak aduda changchinduna phamkre birna hairami makhoi laklaga kanana halibno hanglakani aduda nakhoi na haigadabsi aikhoi kanano haiba khangde haina khunggadabani naihak leiraga terrorist sing adu lakle makhoi gi mi sing adu sibu ubada yam sauna micham sing adu huduna kanana tawbno hangki tanja asida birna ai misak adu khangi haina makut thangatkhi terrorist aduna birbu head ki laifam aduda puduna sakhi head adu gi manak yorokpada head adu masak khangdanaba maksama uptuna leirambada birna khangba ngamkhide head aduna hairami misak adu kanano haiba CCTV asida yenglaga takhanlo asi hairamlaga terrorist ani ga thamlamlaga head adu chatkre head adu sakhrabagi tungda birna terrorist ani adu busu hatokre aduga bom ama thamlamlaga pokhai hanki
pokhaiba makhon tarakpate terrorist sing adu loina pokhai phamda chanchilakhi terrorist sing aduna chenchin khringai ber makha da laktuna misam nifu rom kannabagi damak AC pipe asoba puriba mathak aduda amamam kakhat handuna chathanki aduga mafam amada taruna bani berna chathalibadu asang balambi da chathalibani aduga aroibada berga nupa amagata ngairabada berna aten balambi da chatnaba tawbada nupa aduna maso aten balambi aduda chatkani haina kakhat khre aseng badi berna aten balambi aduda terrorist sing adu lakani aduga bomb blast tawduna hana bagi plan tawribani asumna nupa aduna kakhatlingai mafam aduda head adu yaushalaktuna nupa adubu singtharami aduga makhoi gi terrorist sing adu group ani mi mari na saduna semki aduga group amana aten balambi aduda chalhanki group amana asang balambi da chalhanki aten balambi da chaliba group adu room amada tare makhoina kumthaduna koithi thiringai berna hana plan tawduna pokhaina ba thamba mafam aduda maikhet ama khetuna langchillaga pokhai hankre terrorist mari adusu siki pokhai bagi makhon adu head aduna tabada pumna makse plan tawraga hat pani haina khanki nakan amada chatkiba terrorist sing adu halakna ba kaukre makhoina yoram labadi berna wana kanjakibadu aremba tagadawribani maram asinani berna lambi aten ba ama semduna pokhai halibasi haujikti berna kankiba misam sing adu jaga amada safe hoina laikre nakan amadana home minister gi nupi amade macha nupi bu video call tarotuna mangak thang thamlaga kihalakhi karigumba nakhoina pung amagi manungda Umar Faruk pu thadorak trabadi nupi ani asi hat kani hainu su hairakhi phibam asida upai leitraduna sarkar na su Umar Faruk pu thadok pada ayaba piramkhi paw asi altaf na bir tamlak pada bir yamna soromi aduga bir na altaf da hangrakhi karigumba aina home minister nupi amasung macha nupi bu surina mangak kakkani hairabadi aina haibe yagadra wahai asi haiba loiraga phone adu kakhi haujik terrorist sing aduna piba matam loibagi matung inna minister gi nupi amati macha nupi bu mol gi mapanda puthokna ba tawringai berna phajaba plan ama tawduna mafam aduda pokhai halami aduga mol adugi mathaktagi car ama thadoraktuna terrorist sing adugi mamangdagi home minister gi nupi amati macha nupi bu munduna purakhi aduga berna altafta phone tawduna hairei Umar Faruk thadokpa pamde karigumba Umar Faruk thadokhiba taragadi minister gi nupi amati macha nupi aigi khutta laire makhoi gi manga kaktuna hat kani harakhi aduga phone adu kakhatkhi berna mama macha bu hana na mi khara lotuna thamliba mafam aduda safe hoina thambikre berna microphone gi mateng dagi lauthorakhi Umar Faruk hairibasi Bangladesh ki attack ki marumda maso amani aduna ma thadokpa yaroi wahi asi haib loiraga jai Bangladesh hairam laga mic adu muthatkhi ber terrorist sing aduda ber se Bangladesh ni haina khannaba plan tawbani film asigi makha tarakpada berna tapna terrorist sing adubu hatpa horakhi aduga makhoi khara amasu phaduna thambangamkhi phibam asida head adu magi mission mai paklaroi khangbadagi lemhoriba terrorist kharagi punchi adu kanduna mafam asi thadoktuna thawai hingnaba chatlagi haina khanki head aduna birda phone tawraktuna hairami aigi mi khara phajinduna thamliba adu thadoro micham praja sing asi thadorak lagi aduga aikoi mafam asi thadoktuna chatkragi hairami ber somagi wa adubu yarami haujik head adugi mamaido uplamba marks adu lawthoktuna berna rescue tawriba micham singi marakta micham saduna yawrakhi berna safe oigadaba jagada thamliba mi singdugi marakta nauna rescue tawrakliba head yawba micham sing adu puduna punna thamkhre marak sida bergi thaunabu thagatpo oina magi MD aduna head aduda ber se Bangladesh nate haidoklami head aduna wari adu tana makhoiga lakminnaba Abdul na berda pau piba adu surami pumna maksi ubadagi head adu amu hanne AC gi box aduda makhoigi group ki manak da chatkhi makhoigi terrorist sing adugi manak yaubaga Abdul bu faduna gun point da thangki aduga TV gi screen da Abdul gi masa amati family hakani hainu uhanki matang asida ber tholaktuna head aduda hairami Abdul amade magi family bu nangna thadoklabadi ai isana isabu surrender tawgani haina hairami head aduna bergi wafam adu targa berda mu hanglakhi nangna asumna tawraga kari kana ba phangani berna amuk paukhum pirakhi Abdul amade Abdul gi macha bu aina kangani haina wasak adu ngakpaduni aina pamjariba karigumba wafam asi yabiragadi nakhoi gi apambasu loina thungba ngamgani
Abdul bu hinglabadi ai isana surrender tauba asida yare atai leihorib singse ai karimata khangde hairaklammi head aduna bear gi wahai adu taraga Abdul amadi magi family bu thadokhi aduga mathangi sinda bear bu phajinduna thamliba mayam gi mamang da sit amada phamhallaga pullaga thamli haujik pum namak terrorist ki makota takhre सरकार नसु उमर फारूक थादोक नब सेम साखरे मातांग असिदा होम मिनिस्टर न चांस लौदुना मीडिया की ममांग दा अफब सादुना कोइलाव लौरमी उमर फारूक थादोक पे यारोय आई मनुंग दा चंगदुना टेररिस्ट का वारी सानगनी आई की थवाई मांगलबसु मांगखि सनु हाइदुना मोल अदुगी मनुंग दा कनामते यावदना मथंत संखि पुमनमक्से मागे प्लान सु यावरी हाइबसि मयामनदी खंगद्रि नेहाक लेरगो उमर फारूक पु जेल दगी पुथोरकले थादोक नबगिदमक्ता अतोपसिन अमदन मिनिस्टर की मचानुपी अदुना याम हाइसिंगना माना उपलिबा स्पेक अदु थुदेक्तुना मयादा साइरिबा सेंगम अदु लौथोकलगा अकाइबु ग्लास अदुदा नपसिनखि अदुगा बेर की मखोंग मनाक तमना इनखि बेर सुप मागी मखोंग अदुदा सेंगम अदु नफनदुना अकाइबु ग्लास अदु मखुत्ता यौबा ngamkhre ग्लास मचेत अदुना मखुत्ता पुलिबा थावरी अदु तपना तपना लेनबा हौखि तंजा असिदा टेररिस्ट अमा चंगलक्तुना बेर की मंगा कफ्तुना हानबा तौरकले बेर उपाय लेत्रबा तंजा अदुदा मखुत्ता पुल्लिबा थावरी अदुसु तक्पा ngamdribaniना आइडिया अमा पुथोक्तुना अंगांगबा बॉक्स अदुगी मरमदा कनामता हाइदोकनु हाइना नुपा अमादा इशारा तौदुना हाइखि टेररिस्ट अदुसु इंगंगना लाइखि नुपा अदुना आई खंगदे माना हाइरिबसे हाइना खुमलकपदा प्रीति अमादि मिनिस्टर की मचा नुपीनासु मतेंग पांगजिनखि असोमना टेररिस्ट अदुगी वाखल अदु ngaiak nakan amada puthoklingai birna makhota pulliba thawri adu kakpa loikhi aduga mafam aduda leiramba terrorist sin adu hakhi atopasin amadana room amada head amadi minister aduna bir nanthokuna makhoi gi mi khara hatkre haiba tarami pau asi tabada minister adu yamna sawrami haujik sarkar nasu Umar Farooq border cross tawduna Pakistan lomda chatkhiba adu uhlai adugi matung head aduna maga lakminnaba terrorist sin aduda order tawki misam sing adu loina hatlo haina matang asida rescue tawbagi mapanda sentorakpagi tanjani terrorist sin aduna araiba khulai sing khinduna kapthanaba tawringai birna hanana plan tawdun thamlamba bomb khara pokhai hanki bomb adu makhadagi pokhai rakpana terrorist sin aduna leiriba area adu sekhaiduna makhada loinamak tasinki adudagi bear ge party na terrorist sing adu bu nongmaina kaptuna hatkhi news ke channel gi mateng dagi head aduna bear na micham sing adu loina kanba ngamkhre haibasi khanglammi head adu sauraduna box ama puthoraktuna table da thamlaga makhum hangdoklami aduga batam ama namge tawringe minister aduna makhut phaduna hanglammi nangna tawribasi karino haina head aduna hairakhi mafam asida meter changa gi manungda leiba makhai loina siragani mana nangba tawribasi bomb ni hairami matang asida bear su changsilaktuna head adugi makhutta nongmaina kakhi aduga head adugi plan adu maithi ba pikhi home minister adu su terrorist singi mateng pangambagi phakre matang asida bear mathanta Pakistan chattuna Umar Farooq amuk pharaga hallaga India da purakre film asigi losalakpa sinda bear amadi priti makhoi gi kangbu sing samudra amagi mapanda nungaina koiduna laibagi sin ama utlaga film asi matang asida losinki ai gi nusijarba viewers singna explanation asi karam tawbibagi haibadu comment box ta thambiramu thank you all